Bausadempum Uibamar Uibapaukhara update Tokjari. Pakistan US ki envoy Kaukatuna Joe Biden ki wapum explain tahongre. Pakistan namajin mita US ki ambassador Kaukatuna President Joe Biden na Saudi Asia ki lepak kasibo malem ki khwaidagi khudong thiningai oiraba lepak singge manungda amani haikiba amade. Lepak kasigi nuclear kulai ki safety protocol singda singnaba utkibagi matangda explanation ama pinadaba kangangre. California the Private Democratic Party fundraiser amada US foreign policy ki matangda wangang bada President Biden na Pakistan ki nuclear kulai ga mari leinaba ofum asi phongdokibani. Tawi amasung White House na matung tabada mahagi commenting adugi transcript ama phonglapadagi Pakistan ki lusing bakaya khoirang khoisauna ki United States na Afghanistan ta sataraki ba sahi kun surabat land loisin ki ba hauki ba sahi dagi Washington amasung Islamabad ki mari sokselaki Pakistan na maru iba logistical support pirabasu US officers sing nadi Islamabad ki matik mai lerba military amasung intelligence operates na Taliban bo mating pangki ana su thajari bani panbagi abadi Afghanistan ki foreign troops sing lakhoki baga loyana Taliban na lepa kasigi lenga ki power fire ki bani President Biden na mahaki space adoda Chinese leader Xi Jinping da mahaki wafam sana ki bagi matang tu panki Chinese leader asigi matang da baladuna Biden hai ki Xi Jinping na mahak na pamli pasing karino hai basi sapsana khangjara basu Chinese lusing basi makhal makagi problem sing mayok na tuna lairi Asam tawduna Russian leader Putin su problem ke mayok na tuna lairi bani makoi ki problem sing mun nakhang bagaloi na aikoi na makoi bo handle tawgada bani Russia masuk China ki matang da palakhi bagi iroin hada Biden na Pakistan su palakhi amasung lebakasi malem da khwaidagi khudong thini oi ba lebak sing ki manungda amani aina ahang na lawi hai ki Maroy oina mahana Pakistan asi Unified Command structure leidaba nuclear khulai thamba amadi saba lebak ni haiki President Biden ki warol adu transcript form kiba matung pung kharagi matung da Pakistan na US ambassador Donald Brumbo stawa ta leiba for officer ka da President Biden ki commencing adu ki explanation ama pihan na bakangan ki makatarakwa atopa pauda Taiwan bu mainland ka punsilhan na ba hona bada China na force na bagi option thadogloi Xi Jinping Taiwan bu mainland ka punsilan na bahona bada force na bagi option asi China na kaidong dasu thadogloi aina Chinese President Xi Jinping na thangjuna beta section wa phongdokre amasung national sovereignty security amasung chakwa thorang singbo ngaksen na bagi damakta lepa kasigi military world class standard oina ba modernization gi khongchen yang chelagani haikre record oi bamong da homswata amagasu power fine na ba sem sarak paga loina President Xi Jinping na wa phamasi phongdoki bani Taiwan na masaba sovereign state amani hana khanjara basu China na di masana lengak sariba itad dasibo mainland gi tonghana laikiba province amani ana lawri bani itad dasibo mainland ka amato ina pansin bagi pandamasi phangna na bahwana bada baising na force na rakpayai hana hanjan ajenda phongdokpa laikra bani sahi manga gi manung da amuk tang pangtokpa ruling communist of party CPC gi chayul ama chumna charaga da congress ongdokpa gi namita wangang latuna sina haiki madudi Aikoi force na bagi option asi kedungai dasu thadok loi amasung Taiwan ta tokai tana na bagi pandam da satharak libe yau natrak na khongjang panamak lepan na bahona bada mathau da ba khongdang kudimak aikoi na lokhat kani CPC gi mifam asina Xi Jinping na mamang da amak ta thoki da bamong da ahom suba sahi manga gi tam amaga su pahal lagani aina thajanari bani Xi Jinping khakta natana ruling communist party gi ni suba khwaidagi chawbulu singba Premier League ki kiyang chawna party ki makok thongba lusingba punba congress asida sindok labiyai natagna rispal tawrabayai masagi sayum pu suraba sina lengak barak pa sahi tarah mafung parak pa kaloina ruling party ki marwaiba mefam masida khongtang sing asi laga doribani party ki marwaiba lusingba kaya sindok pa tarabasu congress asina Xi Jinping bo makatana lenga ki power si naragani ana thajana rai Mak party ki founder Mao Zedong ka manaba party ki co-leader amani ana mamang da laukthokpa lehrabani Xi Jinping na makata na power paira kadoriba asina party ki top leader sina sahi maga gi tam ani mafung phana paira pambatung da thabak taki potha pa haiba sahi kontra hena sanaraklaba practice adu hauno bin matung ina laisilagani haire ningthiraba great hall of the people da pangthokliba akanaba mifam hautokpa ki thoram baduda Sigi mamang leramba hu zentau hanagi President Jiang Zemin amasung hanagi Premier Wenjia bo yauna party ki thabak tagi pothara pa hanagi lusingba punba ka loina atai hanagi leader kya na saruk ya duna Congress na labaka doriba waripta unity lai haiba dot ke Mifam magdokpa aduda Xi Jinping na pung ambaga minute ni fuga mangarum chumna wangang ki
sinamha ke space da maruina pan kiba China bo amukana amatoina punsilan ba haipo wafam asi Taiwan bo wafam asi na Taiwan bo Chinese mainland da punsilan ba haibasi ma ke lem raba pandam ni haibadu otke mang pandam asi bu fang ta wangang da Congress adu da sarukyari pa elected delegate lisingani sahum hen man akuba khodo na sawgana ke CPC izan secretary su oriba sin hai ke madudi Taiwan gi isu asi lebak laikhai da thokpa gi matang da party na khongpam amata oina lep na masigi strategy ka thok lai da bani amasung lebak asi reunified tawna ba aset ba phireb loga da bani nakalam rom dana Xi Jinping gi force sin ba yaba gi hak lai abo wafam da ninga naga da banate Taiwan China gi president Xi Jinping na Taiwan gi isu asi China gi miam khaktana waroisin purakani China na Taiwan gi mathakta tangai fadrabadi force nagani abo wafam adu kadungnung da hadu loi ai ki bo wafam adu gi mayuk ta Taiwan na ma ki wafam adu da ki duna kadungnung da ninga daga da banate Taiwan na kadungnung da masagi sovereignty ningtamba amadi democracy bu China ga compromise tawroi Taiwan gi miam na matam pumpada Beijing gi wakolot one country two system gi mayuk ta laigani masa marom dum lengak seriba itat lebak Taiwan gi management asi masa marom dum tawjagani ana Taiwan gi presidential office dagi thadorok pa shareholder amada phangdokre wafam sing asi Jinping na Communist Party gi mifam da hai ki bo wafam sing adu gi paukhomoi na pirakibani Taiwan state ki lengak asi stable oina ingna sikna lengak jaba habasi Taiwan miam gi daitani China amadi Taiwan ani gi marakta lan chok na bana thokliba wathok asi gi waroisin porakada banate ana si Taiwan gi presidential office dagi thadorok pa shareholder amada phangdorakle Saragasi da Jinping na ngasi Beijing da pangthokpa konchoba National Congress da Hong Kong ba mafungfa na control tawkhibagum Taiwan boso atin ba matam gi manungda ingna sikna lebak asi gi territory oina lawselagani ingna lawsen bagi wafam asda yadrabadi pamdaba thaudok sing tholakani haina Taiwan gi mathakta section wa thamlakrabani Turkey gi men pokhaibada Turkey ki man pokhaibada sikiba mi masing nifuga mathoi sure Turkey gi awang thangba Bartin province da leiba underground coal mine ama pokhai khibagi thokdok da sikiba mi masing nifuga mathoi sure ana lebaga sige Interior Minister Solomon Solun afangtokre underground coal mine da pokhai khiba adu da workers sama tara mapan da thokpa ya khida baga loinana asiba masing hangal khibani minister asina irai tamit ki numidang da Amadusra town ki manung chana laitung meter sohom lu thana pokhai khiba matam maduda mine adu da workers sama tara laiki habesi confirm tawke workers adu ki manung da worker yang kai gani pandi matung tabada masa masa na khoda chudana mapan da tholokpa ngamke makhoi ki manung da miui tara gom doi chokpada ki hospitalize tawke minister asi ki manung matungina laingud leiriba maider amagi phibam sengna khangba ngamdre local matam da nubidang pung taruk minute tara mangarum tapada pokhai bagi thokdok adu Bartin province gi Amherst High Court hardcore enterprise da thoki bani an bagi finding da pokhai ba adu methane gumba fire dam na thogan khibani abagi ingit fangi and energy and national resources minister Don Mas na phangdoki minister asigi matungina gallery da chakliba mai control toba ngamle amade thiba humbagi thabak sing amade rescue team sing gi mathau sing leptre Turkish president Recep Tayyip Erdogan thodok thokpham adu da sangsin thuna phibam yangsin kre panbaja badi kumsali sing ani tara gamari da nokchu thangba Manisa province ki Soma town da leiba coal mine amagi manung da mai salak padagi mi chom chumna amasi ki bane Ukraine separatist Donetsk region gi mayor office da rocket attack tawkhre Russia da gunman amana lanmi gi training center da nongwai kapsen bada taraga mathoi sire Ukraine gi separatist Donetsk region gi mayor office da rocket attack sa thakre maragas da Russia gi lanmi gi training center da gunman amana attack sa thaki bagi thodok da miyoi taraga mathoi sire an official report amage matongina phangdokle Ukraine gi nongpok thang bada leiriba Donetsk region ase Pro Kremlin separatist na control tawriba mafam amane ngasi yu akan pamatam da rocket attack kaya amasa thaki Russian state agency report tawkibada thawdok adugi matangda misimina thopagi pau phangba leite Sarhagiba attack aduna maram orak Donetsk ki municipal building adu amanga ta thokle Logan separatist authority singnadi attack adu Ukraine pang thokpani aina maral siri Social media da sandora kiba warol gi matungena di municipal building adu da maiku sauna kar padagi sartam uba phangkiba galoinana building adugi selling amadi thong thong nong singba amanga ta thoke building adugi manak nak nak kham da leiba car masumai sak tona amanga ta thokre kimna di attack adugi matang da kanana pang thok punu abda subsana claim tawba leitre Kremlin na sagot ba separatist authority sing asina Ukraine ba occupy tawriba territory adu da leiriba residential amadi infrastructure target tawi ana maral siri US na biba long range armor rocket system sinaduna attack adu satharakibani Russian military gi foreign amada target parties tawriba volunteer land mission na mai kapsin dana attack tawbadagi
Taraga mathoi hatkiba amadi taramang ana asok kapan nangan kiba matung tarakpada strike asi sathagibani. Russia ki defense ministry na di thodok ado lalobagi attack ni haire. President Vladimir Putin na Russian force pa Ukraine da mobilization tawna na order tawkiba matung tarakpada thodok asi thokibani. Russia na February thada Ukraine da landasin kraba matung tarakpada lamdam kaya da maiti ba phibam amada lakli. President Putin na troop mobilize tawna na hukum tawkiba matung da lebak asida lairiba myu cha kya na mapal lebak da sena krabani. Washington the best of think tank amadari Russian at Ukrainian sing banam tuna deportation tawriba si ethnic cleansing ki oiba thawng sing pangka koi Russia na occupy tawriba Ukraine ki kha thangba region da lairiba napi angang kaya amabo rest home amadi student camp da thamle Russia ki deputy prime minister Marat Koslolin na state Riano Vesti agency report tawkibada owa masi phongthokibani Ukraine territory da leiriba Ukrainian sing banam tuna mafam hongdok halaga Russian sing ba posilagliba asi ethnic cleansing ki campaign ki saruka mani mas international human law da violation tawbani Russian authorities na Russian na khudum chaliba Ukraine da leiriba Ukrainian ki angang sing adu mama pa laitrabani makhoi ba Russia ki imong manung gi biosina jokpa ki thawung sing sa tharakba matamda madu maru ena genocide prevention ki international treaty da chawna kaiba pi English amaga sampan nifugani pangi genocide convention asi Ukraine amadi Russia jawna malem gi lepak samagani fuda ratify tawribani target wariba group amagi angang sing banam dana atoba group amada transfer tawba habasi genocide ki definition amani haire Russia ki drone kap thana ba France na Crodel air defense system piragani Russia na Ukraine ki sar sing the missile amazon drone attack jamna cancel akibaga Iran na France na ngasi Crodel air defense system piragani amasung Ukrainian lamni sing hena kop thaba training piragani ana lak thokre Russia ka lansok dariba Ukrainian forces the military mateng pibada France ki president Emmanuel Macron ki sarkar asi hiring da bamali ana mai kherana singna ba poklengi talakda France ki sarkar nang asi asok pamatek asi lak thorakibani Ukraine ki lanmi lising ani rom France da leiba military unit sing da jahonduna chayul kya unaraga combat training piragani Logistic amasung atay darkar oiba kya da amati France na piba khulai sing sinaba aina na bagi damakta su hena akanaba training piragani ana defense minister 17 lekot nu na phongdokhi lana si amna kuina sathagadori habasi aikoina khangle masi awaba mane lan kuina sokna bangamna na bagi damak anobam birol gi latmi sing su train tawba dai aina defense minister na haike France na mamang da su akoina supply tawba self profile Caesar Hoyt Charles sing sinaba aina na bagi damakta Ukrainian artillery latmi sing training pike Defense Minister na phongdoki ba matungina France na pinana ba tawang toriba Crodel your defense missile battery sing asimaru oina drone thugai pada amati nong thak tagi satharak ba bombing rate ngak thok pada yamna kana gani haire France na sikum ba battery tara gani thoi leiri minister na kaya yamna Ukraine na piga thoriba no habadu di phongdoki de ado ba piga thoriba asi Ukraine na masagi atia ningthi na ngak thok ba ngamgadawa sangdani han minister na haike France na supply dogdoriba asi tha ani gi manungda Ukrainian forces na sinaba ngamgadawa mongdani Masigi manungda Ukrainian land missing air defense system adu sinabagi training pibasu yauri ana minister na haike nakalama romtana Vladimir Putin gi Ukraine mobilization gi head suicide tawba mongda sikre Russian President Vladimir Putin gi military mobilization gi head oiriba military commissioner Lieutenant Colonel Roman Malik suicide tawba oigani manba mongda sidona leramba thengnare an official report amana phongdokle Russia ki Premok ki region ta leiba Beles residence amada Lieutenant Colonel Thauri Jandona siraga leirambane Roman Malik ki misi asigi batang da thejin umsin bagi tabak chata ba hawkre Russian police ki warul matuk enda di suicide no na jengba thawlam ke balai te haire Russia da leiriba mobilization ki office ke ada attack tawri abag report la ki baserakda Roman Malik siraga leiramba thengna ki bane Putin mamang thada lanmi ka okraba matung tarakpada lanmi da mingchan ba asana Russian miyam na sounding ba hangalagli bane Police ka loina na thabak taminari ba Analystment officer Tim Singh asina Russia ki land city sing demyoy kya amasu lan mi da damdana jawna da bahwanari Russia ki President Vladimir Putin na partial mobilization ki wafam ase lauthoki bani masimaru ina leba kasigi sovereignty amadi territorial integrity ngakna da bagi damaktani hana Putin gi warol da phangdoki bani man partial mobilization ki wafam ase lauthoki badagi leba kasida leiriba myoy kya amdi mapa lebak ta lanjena krabani Masigi sumatak ta leba kasida leiriba latmi recruit tawna da bagi center kya amada attack tawba gi thawong sing lepalai tana hengkalaglibani Roman Malik na laikida ba si maruina Putin gi troop mobilization gi wafam aduna maram oraga leba kasida oiragliba phiba masi yenglaga poba thang bangablaroi khanbadagi masama tom da suicide tawgani haba asida thaja balai haire India amadi Indonesia gi naval corporation komang chausilagle
India madi Indonesia ki marakta leiriba Naval Corporation jamna ningthijina khomang chauksina changchili aina India da leiriba Indonesia ki ambassador inna Krishnamurthy na phangtokle India na Indonesia ga joint exercise pangthokpa amadi lan hasingna ithamkomda khongjat pangthokpa yauna Naval ki Corporation gi asining thijina khomang chauksina changchili Indian Ocean da maritime gi security asida maruaina Indonesia da focus piri Haujuk oiriba haujuk Indonesia leba kasina G20 ki passing ki pharmacy pai bane India na December thada G20 ki passing ki pharmacy pai ga thori bane India amadi Indonesia na mamangi matamda amuk to oikite ba maung amada leba kani ge marak da laina riba mari asi khwadi gi awang pathak de hengalakle masi maruaina Ukraine ki war gi hawraga malem gi oiba thabak thorom kya da punna khana naina duna lagle Laibagani ki marakta laina riba mari asi itihas ta hanboina Navy gi Commodore Senior Officer Amaba Defense Atazi gi oina thamlabani ekona sahi ama ani gi matam gi manungda amok hena phagalak pe yana leiribani ekona Air Force amadi Army gi full flash defense Atasi leire hausin amok Navy gi lamda laina riba mari asi phagalakli India amadi Indonesia laibagani asi Englishing ani kungani thoi gi matamda joint exercise pangthoki bani Mars ta gi auraga port Visit tarukla pangthokre India National Security Advisor na Indonesia da khongsat pangthokla ba matungda thawang adu satharaki bani Indonesia na minister singa coordinate tawraga India da athu matam da khongsat adu pangthokla gani India ga security ki cooperation angatna bagi leiriba issue asi Pacific Ocean da marwena Indonesia na focus bi bana maram warga India na matam sangna jai thok tuna laki bani ekon Indian Ocean ki matang te hiana section bagi tangai fadaba lai aina khalle Indian Ocean Rim Association IO RA asi Indian Ocean ki puning singsin ba pampada ki parwena organize tawki bane G20 group sing da su Ukraine war ki matang da yana da balei ba asi nongnang papoge India madi Indonesia lebak ani asna November tha da Bali da pangthok ka durba summit asida hena coordination laina thaba pai khatmen hana ba chena tha jaba lai hauji leiriba malem gi pipam asi charang na bu oiriba na lebak ani gi marakta hena naksina na thaba pai khatmen na ba haiba asi takai fadaba mani haire makatarakwa atopa Manipur gi pau khara da Pamdaba dawdok thoraklabadi lengana teksa pogadabani SDDCM Manipur gi yellow fruit wariba mitai bo dan constitution gi scheduled tribe list da yahondona masagi yellow saktam ngaksana bagi constitution gi waiba ngaglaw piu ana sangsilagli ba khongjang gi makha tarakpada ngasi so scheduled tribe demand committee Manipur sinduna sagolban sayang kurok makong da kurok makong United Kalapa made maira bai bige pun khusam dan awakan bifam phamkre Diman asibadak sila duna pangthoki bawakan bifam asta SDDCM gi youth wing gi convener namai rakpam edition na pangthoki bada sangsilakli ba khongjang sing asida miyam gi marakta gi kari kumpa pamdaba thotok thogalakpa yauragadi lengak na teksak pogadabane maths amasung science angtamna ba sinjil lamlaga sillang basing lot khibadagi mahiroi sing ningba kaina khre Manipur Women Foundation ko organization amana sinduna ngasi Center kaya da pangthok da mga suba state 11 March samasung science competition sililang liba singi miyo amata lagtabadagi exam center ama wariba thawal okram thalaiba Pensia High Secondary School da pangthok da competition pangthok tana tokre kosaw naraba mahiro sigi mapamama singna sililang liba organization ki mathakda lenga ka bade atai lup sing namyang changpitana lokot bam thok pasing lokot pinana ba pungning sing silagli Manipur Women Foundation sinba mga suba state level maths amasong science competition ado center kaya da pung tara dagi taraga mathoy phawba ama aduga pung taraga nithoy dagi ama phawba category kya thona khaido kadabani pangtho kadabani hai ay pung taraga mathoy kya laklabo phawba exam pangtho bagi mami urakta badagi mahiroi sing ki mama pasing amadi mahiroi sing putuna lakna ki ba school gi oja sing khwasaw na rakhibani Fancy Secondary School ki principal na pangtho kadoriba competition ado pangthok sage haiduna sililang liba Manipur Women Foundation gi maikadagi haijarakpadagi chumnagi center ama oinana ayaba pikibane makona organization aduga kari mata mari lainade anamiyam da thamke mairoi singi mapa mama singna phangdorakibada ngasi competition jawgani haiduna masama so puduna exam center da nganna laktuna lainage ado mapo exam pangthok da pungkham matam sangna hendoraklava phawda sililang liba organization gi miyo amada center da laktabadagi Mafama masing hena khorang khoisaw na kibani makatarakwa atopa pauda Ukrainian secret tawna na bagi damak Russia lengak na bakwa gilan mising da Viagra pizaki Pramila Patent Ukraine da landari pa Moscow gilan mising da Russia gi military strategy amo ina Ukrainian chingbo oi pamadi sexual assault satana bagi damak lan mising da Russia lengak na Viagra tablet sing pijaraga Ukraine da thazlaki ana United Nation kyan boy Pramila Patent na phangdorakre
AFP na hauki patang sun bita pira kiba report amada sa thagi bathau adumak tauge yauna tauba Russia gi thorang amane maduna Ukraine gi bioi kya dehumanize tawduna victim ohan ki anasu pamilana AFP ka apungana unaba amada phangdora kre Russia gi lanmis na bhekra tablet sinaraga Ukraine nupi sing badak da sa thagi bathong sing adugi wari taraba matungda maduna Russia gi military sing oiba anoba lalong amani abasi tasing na khangba ngamle aina UN special representative amana sexual violence gi matangda phangdora kre Saibul macamna Ukraine ki misam biam amadi infrastructure sing ki patakta Russia na atamna target tawdana misal attack deptana sathakiba matung tabadasu Moscow na sana ka pa yaba misal sing kaptana saibul asigi aroiba sarukda Russia madi kemya anigi pauna from oitba thong thoga madi singba kya sathaduna lakibane Russia na Ukraine ki matakta akan misal attack satharigi manungda Russia military ki training ground amada makoi gi gunmen amana mioi taraga mathoi hoki bathang chuna betana maida kaptana hatki anasu Ukraine ki defense minister na phangdokre Tanzania Russia ki mising da daipa official sina phangdorak pada Ukraine ki lan mission Donetsk city da akan balanda sathaduna mapam madugi administration building kya amanga ta thon kre ana claim tawrakre aroi da content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beriba punama padaga jari channel sina dom da kana badi subscribe tawi business subscribe tawi romoloina like and share tawu sukawi ka nupna makpo amakhana thaga jari